Hairang Lairang Channel na mayamgidamakta pujarakliba Phungga Wari Rajkumarina Yong Onba. Thaina mamangayda laibak amada ningthau ama palami. Ningthau asigi machanupa ama poklami. Ningthaugi machanupa adu lairik hairamde. Mantrigi machanupa adudi lairik yamna hairami. Ningthaugi machanupa aduga mantrigi machanupa aduga yamna luna tinarami. Nong maginumita mantrigi machana hairei. Itaw su lairik khara khangnanaba hotnasidana. Mantrigi machana. Itaw lairik haiba haibasigi magundi. Arapa lamda langphaida chatpada khangi haiduni. Maral leiba khaktana kanade lairik haibana maruni. Mantri machagi wa tabada ningthau machana sauduna khumlai. Sel yamna pairaga loire. Mahai tambana kanade. Itaw sel pairaga langphaida chatlaga khanglagani. Makoyani asumna yetnare mamai thangda ningthau machana hayengmak arapa lamda koinasi. Aigidi sana lupa matik chana pugani. Mahai haiba itawdi kari pugani haiduna hanglai. Mantrigi machaduna itaw aidi kari amata puroi haiduna khumlai. Ningthaugi machana sana lupa matik chana pure. Asumna makoyani chatlasi haiduna lam koiba lagli. Lamlong ahum phangba jaga amada itaw pothakisi haiduna makoyani ngaihak potharami. Mantri machana hairei itaw aikhoisi kadomda chatkadabano. Aikoyani ngasidagi tha ama phaba numitta mafam asida unasi. Mafam asida tulasi pambi amamam thanaramsi. Aikoyani na hana yaubada tulsi kanglabadi awaba tare khangnaraga khongul linaraksi. Ningthau machana maning pangna chatkre mantri machana awang pangna chatkre. Ningthau machana sumlakpada chingyagi umang mayada pakhang ani khak phunaduna leirami. Madu ubada ningthau machana amukta ngaikho nakoyanina phunaribadu karigino amukta takpiyu haiduna hairei. Wadu tabada pakhang ani duna aikoyani ichil inauni ipana aikoyani gidamak yai ama thambirami. Aikoyani na aina thamge mana thamge yetnaduna phunaribani. Adu oirabadi ichil inaw hatoknarasi angambana thamba haina yanaraduna phunaribani. Pakhang anigi wadu tabada ningthau machana ngaikho ai wa ama haige. Mangda uriba umang asida aina yai asi hunjankrage. Khunba hanba mi aduna yai asigi mapu oizaro yarabra haiduna hanglai. Pakhang aniduna hoi yare phare haiduna ningthau machagi wa adu tare. Adudagi ningthau machaduna pakhang aniduda nakoyanimak namit ushilo haiduna mamit ushalhale. Aina swa haibada namit pangthoklaga chelo haiduna hairei. Ningthau machaduna yaya dugi mahutta nungama khullaga umang aduda langsinkre. Machin manawani aduna umang aduda taba upna leiba una longthoktuna thibada yaya du phangdre. Machin manawadu apang tahaure. Ningthaugi machana sumlakpada laptakna mayam ising honba ubada ukhong amada ngaihak phamduna yengi. Ahal oirap taubi nupi ama prap lai. Madu ubada ima karigumba wa amata hangjage. Nupi aduna chap leplaga ibungo kari haige haiduna khumlai. Ningthaugi machana ima mafam asida miyamna tauribasibu karino khangningduna hangjabani haiduna hairei. Nupi aduna khumlai. Ibungo aikhoigi laibak asida ras kainya masak matau phajakraba ama lei. Magi bor thiribani. Ras kainya sigi apamba pot numit mangani piba ngamba mida magi bor oigani haiduna ras kainya sina wasakrabani. Ngamdragana maruk kok aga sunu yaingang tairaga kainyagi irujanabagi ising holhalibani. Masini tauribasi uredana haiduna nupi aduna hairei. Aisu mayamna taunaribasi laibak amta yenge haiduna ningthaugi machaduna hairei. Nupi aduna phare adudi lako haiduna ningthaugi machadubu konungda puduna lagli. Ningthau machaduga nupi aduga changminaraklaga ras kainya aduda haireri. Ras kainya aduna ibel maramdi khanglabra haiduna hanglakpada. Nupi aduna ibema
ꯅꯕꯦꯜꯅ ꯁꯨꯒꯥꯏꯅ ꯇꯝꯂꯤ꯫ ꯔꯥꯖꯀꯩꯅ꯭ꯌꯥꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯅꯤꯡꯕ ꯀꯥ ꯑꯃꯗ ꯂꯩꯍꯜꯂꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯀꯥ ꯑꯃꯗ ꯂꯩꯍꯜꯂꯤ꯫ ꯅꯣꯡꯉꯥꯟꯕꯗ ꯔꯥꯖꯀꯩꯅ꯭ꯌꯥꯗꯨꯅ ꯃꯥꯂꯤꯅꯤ ꯊꯥꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯔꯥꯖꯀꯩꯅ꯭ꯌꯥꯅ ꯁꯅꯥꯒꯤ ꯂꯤꯛ ꯄꯔꯦꯡ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯁꯅꯥꯒꯤ ꯂꯤꯛ ꯄꯔꯦꯡ ꯑꯃ puthokduna hekta piri. Nongalaga amuk Rajkainyaaduna Malini tharaktuna sanagi senpak ama piyu haibada sanagi senpak ama hekta piri. Rajkainyaaduna khalli handaki nupa asidi matik magun leiba nupa ama oiramba tai. Ibel khara cheksinbiyu haiduna hairei. Nongale Rajkainyaaduna Malini adu amuk tharakle. Malini aduna ibungo Rajkumarina sanagi chengphu amaga sanagi pukham amaga piyu haiduna hairei. Ningthaugi macha aduna mani adugi matengna sanagi pukham amaga sanagi chengphu amaga puthoraktuna Malini aduda pire. Talak aduda ningthau macha aduna kaagi marum amada changkhringaida Malini aduna mahakna pirakliba pochei asi kadaidagino haiduna yengbada mani ama leirambadu thengnaraduna mani adu lauraga phireida yepsinkhre. Asumna Malini adu hankhre. Malini aduna mani adu Rajkainyaduda pire. Rajkainyana nungaijaide ibel nungaire ibel ngasidi aroiba numitni. Malini aduna ningthaugi macha aduda ngasidi aroiba numitni. Rajkainyana setpa yaba fazaba phirol piru haiduna hairei. Asumna ningthaugi macha aduna Rajkumarina setnanaba phi pige haiduna mani aduna leiriba mafam aduda changduna yenglubada mani adu leiramdri. Ningthau macha adu upai leituduna tuminna leptuna leiringai Malini aduna ibungo lao chatlasi hainakhiba wa soiba yaroi haiduna Rajkumari adugi manakta ningthau macha adu puduna lakle. Ningthau macha adu Rajkainya adugi irujananaba ising honba yauduna leiri. Ningthau macha adu upai leitri. Asomdana mantri machana chauraba umang amada asum lakpada umang adugi mayaida thambal hauba phajakraba pukhri ama leirami. Lapnadana phajakraba pukhri ama karigumba napi ama phauba tade. Mantri machana khali ngasidi nungaitre mafamsida leklagi. Mafam asida lekpada kari karamba mafamda leklaga phagadage haiduna khali. Ahal singna haibada thamna thambal hauba mafamsi lai hingsai tamba changde hainai adu oirabadi thamna thambal sida leirage khalingai hauna ngangba makolama tabaduda masidi mawong amani haiduna thamna marakta lotuna leikhre. Kuidana chauraba hingsabi ama mana pungba uzaududa kakhre. Makhwangda thauri pullaba Yong ama pairaga kumtharei. Yong adu thambal hauba pukhri dudagi usa macha amana luplaga Yongda chaibada Rajkainya ama ole. Hingsabina purakpa sanga kainya aduna thonglaga chaminare. Ngayak potharaga hingsabina pairamdaida kainyada napi tadaba pukhridagi usa macha amana luplaga chaibada Yong ole. Aduga uda amuk karaga punduna thanamlaga hingsabi adu paikhre. Nongalaga mantri macha mamai mamit taba loiraga hingsabina thanamba Yong adu lautharure. Thambalgi pukhridagi ising lauraga chaibada Rajkainya ole. Mantri machada munna ngakna yenglaga kanano mahasoi nangbu aidi bandi oina leiribi Rajkainyani. Somgi asengba takpiyu. Mantri machana karamna Rajkainyana hingsabigi makhutta tabano maram takpiyu haiduna hanglai. Asumna Rajkainyana tabigani mahasoi aikhoigi leibaki miyam pumnamak hingsabina chakre aidi mana chaw haiba yadana leiri. Magi chana thaknanaba thong thaknanaba thamgani haina thamlibani. Aigi punsi asi asumna lenba tare. Rajkainya aduna mahasoi hingsabina chadringai mafam asidagi lapna chatkro haiduna hairei. Mantri macha aduna aisu leibak amagi mantri machani aina nangbu kangani aina haibada munna tabiyu. Mantri macha aduna makha tarei horen
Hingchabina laaga mana purakpa sa ngasing adu thongu thau haibada yarunu pangkapta kaptuna layu. Kari maramgi kapibano hanglakani maduda aidi ibena u mathakta punduna thambire. Ibena arapada imanabaga thengnabada thawai mangkiba tarabadi aidi uthakta kangduna siragani. Aibu chathokpiro ibel haiduna pangkapta kaptuna layu. Mantri machana hariba wa adu asumna taurasi haiduna lepnari. Haujikti hingchabi laktringaida Yong oina thamlagi haiduna ras kainya adubu Yong olhanduna uthakta thangatuna thamkhre. Ngaihak leiraga hingchabi adu amuk paiduna lakpagi makhol tari. Mantri machasu magi leifamda lotkhre. Hingchabi uthaktagi Yong adu lauthaduna mi olhalle. Hingchabi aduna purakliba sa ngasing adu thongu thau haibada ras kainya aduna yadre. Kaptuna laikre. Hingchabina hairei. Isugi ningba thungdaba kari leirabage. Ras kanya aduna ibendi arapa desta chatlido karigumba imanaba thengnabada thawai mangkhiba tarabadi nasudi uthakta punduna thambanina kangduna sirani. Ai ngasimak chathokpiro. Ras kanya adugi wadu tabada hingchabina hai ibenbu ngambinaba leite. Isuna chingnaribado yengu maning thangbada leibung macha ani leiriba. Yet thangbana lirungni. Lirung asi khuda thonglaga thudekpada ibelgi khwang tee. Oi thangba sina tumbani. Tumba asina bob thugaibada ibelgi kok kairedo. Asi leiriba makai ibelgi siraroi. Ras kanya aduna adu oirabadi phare. Haiduna hingchabi aduna purakpa sa ngasing adu thongduna chaminari. Aduga hingchabi adu pothaduna laikre. Nongalaga hingchabi aduna ras kanya adubu Yong olhanduna u mathakta pullaga thanamle. Hingchabi adu machinjak thiba amuk paikhre. Mantri machana nganta haugatlaga udagi Yongdu lauthare aduga mi olhalle. Ras kanyana mantri machada hingchabi duna hairamba maram pumnamak tamle. Adudi yopak ani thiro haiduna ras kanya aduda hairei. Ras kanyana yopak ani thiruraga porai. Adudagi makoyanina leibung amamam taunasi haiduna khwangchet kanna setuna leibung tauba haurakli. Makoyanina leibung amamam hanba tanabagum prap taubada asomda hingchabidu makok ngauba haurai. Hingchabina khalli aina ngasi kok ngauribasi karigino haiduna ngaihak khanbada hai ngarang numidang ras kanyada aigi asengba takthokibani. Adunani ai prap handaba yadre haiduna hingchabina khutlai thuna pairei. Hingchabi aduna pairakpagi makhol tabada mantri machana ras kanya aduda tauba lepkanu haiduna humang tap taba makhai lepung adu taurami. Makoyanina taubada hingchabi adugi higem yaigem phangli. Mantri machana haujikti waruraganu haiduna hairei. Hingchabi aduna ngasidi leiramu khangani haiduna ngangduna pasilai. Ras kanya aduna iben ngai kho haiduna hairei. Mantri machana thille thuna thudeu haiduna lirung teladu khuda thongduna thudekpada hingchabi adu laimaida tare. Hingchabi aduna khangani haiduna makhwang sro chingduna paisilai. Yaugadaba khajiktang ngairakanda tumba adu yokhokna pop thombada hingchabidu laimaida taduna siri. Makoyanina humang taithoklaga ngaihak phammi. Mantri machana ibema hingchabidi utka waiga noiraga tummi hainai. Mantri machaduna utka waiga laurure. Utka waiga nairaduna hingchabi adu loisile. Haujikti mantri machana ras kanya aduda khuzai ani laubiruro haiduna hairei. Mi onanaba ising adu khuzai amada hape. Yong onba ising adusu khuzai amada haptuna makhum chetna khumjile. Ibema haujikti aikoyani mafamasi thadokduna chatlasi hainaraga makoyani asum lai. Mantri machana ibema lamhangda nupi amaga nupa amaga chatminaba mina usitloi. Aigi lengbanda Yong oina puge haina Yong olhalaga puduna asum lakpada. Nahal ningthau machaga khainakiba lamlong ahum phangba mafam adu yaure. Khudam khangnanaba tulasi pambi thanasi haiduna tulsi amamam tharamba adu ubada. Ningthau machagi tharamba tulsi adu khuiduna leiramli.
ꯍꯥꯏ, ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤ ꯑꯋꯥꯕ ꯇꯥꯔꯦ, ꯑꯗꯨꯗꯤ ꯃꯥꯒꯤ ꯈꯣꯡꯒꯨꯟ ꯂꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯤ ꯄꯔꯦꯡ ꯄꯔꯦꯡ ꯆꯠꯄ ꯎꯏ꯫ ꯃꯔꯨꯁꯨ ꯀꯣꯛꯏ, ꯏꯁꯤꯡ ꯍꯣꯜꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯑꯁꯤꯕꯨ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯐꯝꯃꯒ ꯀꯔꯤꯒꯤꯅꯣ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯩꯒꯤ ꯏꯇꯥꯎ ꯃꯥꯟꯕ ꯑꯃ ꯌꯥꯎꯏ, ꯃꯥꯟꯅꯕ꯭ꯔꯥ ꯑꯃꯨꯛꯇꯪꯗꯤ ꯀꯧꯔꯒ ꯍꯪꯒꯦ ꯍꯥꯏꯗꯨꯅ, ꯍꯣ ꯃꯔꯨꯞ ꯁꯣꯝꯗ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯀꯧꯕꯗ ꯀꯣꯟꯗꯨ ꯄꯥꯏꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯏꯇꯥꯎꯅ ꯁꯨꯔꯤꯕ ꯊꯕꯛꯇꯨꯕꯨ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯈꯨꯝꯂꯛꯏ, ꯏꯇꯥꯎ, ꯔꯥꯖ ꯀꯩꯅ꯭ꯌꯥꯁꯤꯒꯤ ꯕꯣꯔ ꯑꯣꯏꯅꯕ ꯅꯨꯃꯤꯠ 5ꯅꯤ ꯔꯥꯖ ꯀꯩꯅ꯭ꯌꯥꯁꯤꯅ ꯄꯤꯌꯨ ꯍꯥꯏꯕꯗ ꯄꯤꯕ ꯉꯝꯕꯗ ꯃꯥꯒꯤ ꯕꯣꯔ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯌꯥꯎꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯄꯤꯕ ꯉꯝꯗꯕꯒꯤ ꯃꯥꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯍꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯐꯔꯦ ꯏꯇꯥꯎ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥ ꯈꯪꯕ ꯌꯥꯗꯦ, ꯏꯁꯤꯡ ꯁꯣꯛꯎꯔꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯗꯨꯕꯨ ꯏꯁꯤꯡ ꯁꯣꯛꯍꯜꯂꯨꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯌꯣꯡ ꯑꯣꯟꯅꯅꯕ ꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯁꯣꯛꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯈꯔ ꯍꯥꯞꯆꯤꯜꯂꯤ꯫ ꯏꯇꯥꯎ, ꯏꯁꯤꯡꯁꯦ ꯅꯁꯥꯗ ꯆꯣꯡꯍꯟꯕ ꯌꯥꯗꯦ, ꯍꯩꯕ ꯃꯇꯝꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯔꯥꯖ ꯀꯩꯅ꯭ꯌꯥꯗꯨꯗ ꯍꯩꯙꯕꯗ ꯔꯥꯖ ꯀꯩꯅ꯭ꯌꯥꯗꯨ ꯌꯣꯡ ꯑꯣꯜꯂꯤ꯫ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯌꯣꯡ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯃꯌꯥꯝ ꯌꯦꯡꯕꯗ ꯐꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯏꯆꯥ ꯌꯦꯡꯗꯨꯅ ꯐꯍꯟꯕ ꯉꯝꯕ ꯃꯤꯗ ꯏꯆꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯋꯥꯁꯛꯀ ꯂꯣꯏꯅꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯐꯍꯟꯕ ꯉꯝꯕ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯇꯨꯅ ꯏꯅꯤꯡꯊꯧ ꯊꯣꯡꯒꯥꯟꯒꯤ ꯁꯅꯊꯣꯡꯗ ꯂꯝꯀꯣꯏꯕ ꯑꯃꯅ ꯑꯃꯨꯛꯇ ꯂꯥꯏꯕꯛ ꯌꯦꯡꯅꯤꯡꯏ ꯍꯥꯏꯗꯨꯅ ꯁꯣꯜꯍꯧꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯀꯧꯁꯤꯜꯂꯛꯎ, ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯅꯥꯏ ꯑꯗꯨꯅ ꯃꯍꯥꯁꯣꯏ ꯑꯃꯨꯛꯇ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯚꯛꯇꯤ ꯀꯠꯆꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯣꯖꯥꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ, ꯌꯦꯡꯕ ꯉꯝꯕꯗ ꯏꯆꯥ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧꯒꯤ ꯋꯥꯁꯛꯅꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯑꯩ ꯂꯥꯏꯕꯛ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯔꯥꯖ ꯀꯩꯅ꯭ꯌꯥꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯉꯛꯏ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯇꯥꯎ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯏꯇꯥꯎ, ꯏꯁꯤꯡ ꯑꯁꯤ ꯄꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯤ ꯑꯣꯟꯅꯅꯕ ꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯗꯨꯗ ꯄꯤꯔꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯏꯇꯥꯎ, ꯏꯁꯤꯡꯁꯤ ꯔꯥꯖꯀꯨꯃꯥꯔꯤꯗ ꯆꯥꯏꯌꯨ ꯍꯥꯏꯗꯨꯅ ꯆꯥꯏꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯤ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯤꯌꯥꯝꯅ ꯃꯤ ꯑꯣꯜꯂꯦ ꯍꯥꯏꯅ ꯋꯥ ꯋꯥ ꯂꯥꯎꯅ ꯉꯥꯡꯅꯕꯗꯨ ꯅꯤꯡꯊꯧꯅ ꯇꯥꯕꯗ ꯊꯣꯛꯑꯒ ꯌꯦꯡꯕꯗ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨ ꯎꯕꯗ ꯃꯆꯥꯗ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯈꯜꯂꯣꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯗꯤ ꯍꯥꯟꯅꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯖꯔꯤ, ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯗ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯁꯤꯕꯨ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯗ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯁꯤ ꯁꯤꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯩꯕꯥꯛ ꯇꯝꯅ ꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯏꯇꯥꯎ, ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯂꯝ ꯁꯥꯡꯅ ꯆꯠꯄ ꯉꯝꯂꯣꯏ, ꯃꯤꯅ ꯃꯃꯤꯠ ꯆꯥꯎꯅꯤ, ꯌꯣꯡ ꯑꯣꯏꯅ ꯏꯇꯥꯎꯒꯤ ꯂꯦꯡꯕꯥꯟꯗ ꯑꯩꯅ ꯌꯣꯡ ꯄꯨꯔꯤꯕ ꯑꯁꯨꯝꯅ ꯄꯨꯔꯣ ꯍꯥꯏꯗꯨꯅ ꯌꯣꯡ ꯑꯣꯟꯅꯕ ꯏꯁꯤꯡ ꯑꯗꯨ ꯈꯤꯛꯆꯟꯕꯗ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨ ꯌꯣꯡ ꯑꯣꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯏꯇꯥꯎ, ꯏꯇꯥꯎꯅ ꯑꯩꯕꯨ ꯑꯃꯨꯛ ꯄꯣꯛꯄꯤꯔꯦ, ꯏꯇꯥꯎꯅ ꯍꯥꯏꯕ ꯌꯥꯖꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯧ ꯃꯆꯥꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯗꯨ ꯃꯔꯩꯕꯥꯛ ꯌꯧꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯀꯣꯅꯨꯡꯗ ꯆꯤꯊꯤ ꯊꯥꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯅꯤꯡꯊꯧ ꯃꯆꯥꯒ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯃꯃꯝ ꯂꯣꯏꯅꯔꯛꯏ ꯍꯥꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯂꯣꯏꯅꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯑꯣꯛꯇꯨꯅ ꯀꯣꯅꯨꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ